Pradhan Mantri TB Mukt Bharat Abhiyan gi Makhda Nikshay Mitrana Nutritional Food Basket Yenthokkre thouram among ngasi DC Thoubal gi Conference Hall da pangthokre. National TB Elimination Programme NTEP DTC District Health Society Thoubal na sinduna pangthokpa achamba thouram aduda TB laina naraba adopt toubada masana consent piraba patient Makhda Nutritional Supplement Yenthokkhi. Thouram aduda DC Thoubal ahanthem Subas IAS na haikibada TB laina asi matam amada yamna kinaram labasu hauzikti layengba ngamba laina ama oire. Laina asi matam chana hidak langthak chabaga loinana masa mau fana thamba mathau tai. Makhoibu masa mau fana thamnabagidamakta Bharat Sarkarna Pradhan Mantri TB Mukt Bharat Abhiyan gi Makhda Nikshay Mitra haiba scheme amagi makhada lemna food nutrition pibagi thabak asi chathabani. Masana consent piraba matungda adopt tawriba patient sing asi TB laina fatriba fawba tha khudingi food nutrition asi pigadawribani. Ngasigi patient manga asigi manungda mahakna patient ani CMO Thoubal Dr. Y Nokul na patient ama District TB Officer Dr. Y Shaminna ama aduga District Coordinator Thoubal Thongam Stefina ama adopt tawbani haiki. Mahakna makhata na haikibada TB laina asibu lebak asidagi marufangna muthatpada aikoi khudingmaki thodang lei. Maramasina District asigi puksel chawrabasing PRI gi mihut sing amadi Municipal Council gi mihut sing na TB patient sing asibu adopt tawminasi haiki. Ngasigi thouram aduda Assistant Commissioner Arbin Hanglem IAS CMO Thoubal Dr. Y Nokul Singha District TB Officer Dr. Y Samin amadi District Coordinator Thoubal Thongam Stefisu saruk yaki. Nutritional supplement jang kanna leina bagi yam darkar taba masigi si ekoi gi kitang family problem financial problem gumba leina di masigi nutritional supplement se wat panina mangonda topa dei kano tor kadra ha badu leina ekoi gi government and Nikshay Mitra ha scheme je lokha bani masana consent piraga ekoi ne adopt tawjaba ha batare masida maru hoina ekoi na nutritional supplement se ekoi na tha khudingi mana naba khadribo ko treatment gi kino se sudribo ke ekoi na maru hoina se ekoi da haksang da kana gadoba yerung gumba sangom gumba adagi ekoi ge pulses adum pi bai ai adagi vegetable oil adagi fruits mayam ma hai tara se ekoi na food basket oina semaga ekoi ge tha khudingi magi donor oiba Nikshay Mitra sina ekoi ge patient sing sigi yai phana bagi damong pi bani ngasigi numisi mamang da su ekoi thambigre ekoi district sida hanadagi Nikshay Mitra mayam ma leiraga ekoi adopt tawba mayam su leigre ngasi se ai isu yam leibok phabani ai samangna ekoi gi TB patient ani adopt tawjaraga ekoi gi CMO na suma tawre Dr. Samin na zum tawre Stefine zum tawre ngasi simak ekoi mioi manga ekoi gi Nikshay Mitra singna adopt taraga makoi gi thagi sangdaba yadaba nutrition supplement singsi ekoi na makoi na naba khatri bawagi ekoi na masi pigani haibagi ekoi gi commitment dune ekoi na mayamda thamjari se masiga loina na aina hoje masana consent piraga leiba ekoi gi Nikshay Mitra leitaba ekoi gi TB patient mayam su lei makoi si busu ekoi Thoubal district sida leiba pusia chawba mioi sing district sida leiba officer sing adagi ekoi gi rural ekoi gi kanogi PRI representative hai tare pradhan gumba de councillor gumba leiba sing sina su ai gi area da leibiriba TB patient sing sibu adopt tawbiraga magi thagi pibam thokpa ekoi gi nutritional supplement se pibiraga makoi bu masamu kana hamdina ba masung TB dagi tu recover tawna bonna bada ekoi mateng pangmina